हौखिबा चही चामरी मनुंगदा मालेम की तोंगान तोंगान मफमदा तमथिरबा लैना कयाना लंदारक्तुना मियोय लाख कया कया की थवाई मांखिबगी पुवारीसु लैतबा नत्ते चानरुबा हाइगद्रा मालेम असिदा चही चाम चामगी मतुंगदा तमथिरबा लैना कया संदोरक्तुना मियोय लाख कया कया की थवाई मांगनखिबगी पुवारीबु हनगतना येंगलुबदा अचुंबा तसेंगना थोखिबा थौदोक यावदबसु नत्ते पुवारीदा लैनासिंग असिगी हिदाक मतम चाना पुथोकपा ngamdabadagi मियोय लाख कया कया की थवाई मांखिबनी ngasisu medical science na phane yamna chawkhatle hairabasu hojik malemda sandorokliba tamthiraba leina laichat asigi hidak puthokpa ngamdribana miyoi kayagi thawai mangli kumja 1720 1820 amasung 1920 da paksana tamthiba leina kaya sandoroktuna miyoi lak kaya kayagi thawai manghankraba matungda kumja 2020 da su China gi Wuhan city dagi horakiba tamthiraba leina laichat asina malem pumbada asiana kaya thokhanduna ngasi phawda chawrakna malemda miyoi lakh ahumga lising nipuma thoiga chama sungna ani gi thawai lowkhre miyoi lakh yankhai humdoi gi lising nipuni pan ga chani na laina laichat asigi positive oiri lep palaitana sandorliba laina asigi phibam yengluragadi lakadoriba sahi asigi loislakpa phawda siba amadi nabagi changsu hengalakhi gani haina akhangai singna panari laina asina maram oiduna maral lejedraba miyoi kaya gi thawai lowba khak natana leiba kaya gi economy busu kham thengna banghalli kumja 1720 gi bubonic plague hairaga su khangna balaina asina malem pumbada sandoraktuna miyoi lakh kayabu asibagi khayata tahanki France ki Marseille city da laina asina chawrakna miyoi lakh ama sianki matamadu da miyoi lakh ama siba haibasi malem gi miyoi chada kun sibaga chap manaki Persia amasung Egypt su laina asina ka hena asiana thoganki puari neinaba singi matungina laina asina Europe Africa amasung Asia da punna miyoi crore taret rom sianki haina panari laina asina India da su taramapun suba chahi chagi aroiba matam phawbuda miyoi lakh kaya gi thawai manghanki laina asi usi amadi phamungda leiba ma hairaga su khangnaba tin asina sandokpani miyoi amabu numidang tumkhibadagi ayukki matamda sina leiramba thengnabadagi malemda mipum khudimangna yamna kinaba laina ama haibadu oiki kumja 1820 da su tamthiraba laina ama oina cholera gi laina thoglaki laina asi ahanbada Thailand Indonesia amasung Philippines da achak pamaigum khongjen yangna sandoraki laina asina sumnatagi jawa hairiba mafam aduda miyoi lakh amagi thawai manghanki kumja 1910 amasung 1911 gi manung channa laina asina India Africa North Europe amasung Russia phawbo sandoktuna miyoi lakh nipan rom hena sibagi khayata tahanki cholera hairiba laina asi Vibrio cholera hairaga su khangnaba bacteria makhalamana thoganbani laina asigi layongdi khong hamthaba amasung obani thawong asina miyoibada yawba isingi saruk punumak manghankhiduna hakchangda tangai phadana mathau tariba ising phangdabana pung kharagi manungda miyoi adu sihalli research amagi matungina laina asi ahan boina Bangladesh tagi horakhibani hairi laina asi sahi cha adugi khwaidagi tamthiba laichat amani haina puari neinaba miyoi sing haiki virus asina kumja 1919 da malemgi miyoi chawrakna saruk ahum thopagi ama matam pumbagi oina asiba leibakta thakhiba haibadu oiki virus asi ahan boina Europe United States amasung Asia gi leibak kharada sandoroktuna miyoi crore ani dagi crore manga phawbo sianki hairi laina asi lok khuba hathi khanbadagi thorakpa droplet singdagi sandoroi virus asina khwaidagi mising yamna sianki ba leibakti Spain oiki maram aduna laina asibu Spanish flu hairaga su khangnaki India da su laina asina chawrakna miyoi crore ani gi thawai manghanki haina puari neinaba miyoi singna panari laina asina leibak asigi economy kham thengna sogan khiduna mahausagi punsida amu halakna bahonabada shahi kyamarom changhanki arobada Populi News Reader gi video yeng biribo khudimakpu thagachari